नखोइनो सोइन बने सिदे लोइ खंगदब करिगिनो सिंदा आदा मवा लौदे सेंटर मवा लौबिदि सेंटर मी कुंदंग लौ केस को देन अपोजिट से पकसुम जंग द पियो सबसेटी अखोगी कनो से ing tapagi film mama porpose maitai gi haitare ko sigi kamu makutta leiti ne lo sa amaduna sai kuki kangu sina moina apamba bong do sanana ba khona bada india ga mena adum yeng lei bani no pai kem lei tiu ko we khoina khoini yeng ko shi khoi nawai de ge dum hair ga lai manipur sida ing tappa film mama lehen ge haitare ga di yana han bada masagi crackdown to ba sina tan pambe em te lei tiu suspension of operation oigera then adagi di khunga pa oigera amu oigera lairi mayam se tabak te ri tawre dana tabak lam hen ngam te lekte anywhere tabakim da kainom tom matam da adum masidi police na adum control to ngame natra ado singdi lo lekti disu lo lekti mayam khangi hana to aduna singda sum pri thado le noi pa mayam tharo thamanga da noi pa mayam duna people sun du mo na roina huera pui keno si sine ko lengak pai si sibu ko lengak pa kai no har kanda miyam se magi wahi amada ilan bangam badune ba lengak pai si natra adu sing badi lengak letra bani na kulai pai sing dun ngak le bani na kulai pai sing dun hai ba ille re natra aduna kana na bu idp kana na bu sing da sungai tam da sungai kana na nungai du no kana ba pursi da nungai du no uji akoi na hainingi uji ki hojikti moi masin ka thok pangamde kaina kanda moi matakta nungai sindo lama makok nammaga adugi pisai ba wahai je hai ba yaroina hai na tro si lei ne ko aduna moi na masin du ka thok pangamde masin ka thok pangamde ba do noi bu noi sindo da nammi ba kang do aduna noi gi yai phana ba di ka dong to roye moi khaktangi ni moi khalidi natra si asima moi na khanga da bane aduna moi sina kulai wona sina ba ida mane kulai sina ne aduna si yengkanda अखोइना हानिंगि अइना हाइजिनिंगि ते केमनति मसागी मणिपुर से अहानबदा आई जीरो दगी होबम थोकराय खनि जीरो से कैनो निको मिलिटेंसी देन अरगिदि सु ग्रुप हाइम लेते को लोइमक क्लाइ फाकदम क्लीन नोइना थंगदम आदुग देन मसागी अदुगदि खुलाइ पायो मयाम सिंदु लेत्रगदि नत्रगना हंदगी तारगदि मियामगी असंग भोइस थोरकने नत्रा अपम सोरने होजि गमेन सेंबा याई यादे ना हारिबा कुकी करी जो काउंसिल गाइन हाइ दु कना कना नो मुइदु गनुना कुलाइ पाइबा कांगु दुन लोइ हुइ गाक्तने मि मुइदि अदुना मुइना खोंगु नत्रो सिनेबा लेसिनजे अखोले उरवाक्तने वे खंगवाक्तने सि पोसिनजे अदा इंडिया गवर्नमेंट के खुत्ते काइ जखरगिसिन इंडिया गवर्नमेंट सिने मुइना येंगले सिने नत्रो अखोइना लाइबक थिरिजे सिनि अदुना मोइना हाई ngarang chief secretary na si ama khak khogi idp singda thaba kokomi da thaba si tu da yam phajabo phum ma yauri kainu har kanda asagi thajana ba laitri makhaidi nadra furuk masel simakta thajana ba laitri khaidi khogi hojiki si khoina thaba putong tok bang hatu na tabu se kasu yawi hai adogadi asagi kokomi na taliba then asagi idp singna talibadu yakhiru habani right way habani ko right way constitution gi right way habani ko ado mana pirai ba pakum do ai paraying ai pane am pai ai ju editor ihiraina sum khandana sum paraying mane ko ado kai to kamai i kari no hundi gyata di ko ade positive wo hum am ta yaudi kar tawgi ba kara adagi tawgani na promise of some ta yaudi am ta yaudi ko aduna akakna ba tawgani haiba phum amta yawde mara pakum pio do in general oina sum pibo wakte pibo wani ko adu hakini adu goden kali taina re noigi leinari ba mari se ngai nakshan na ba thamogi mari ema samjana ba ngam dingai di akhoi keno se idp sing se mayam da dan da kaya wairong cha giroi hire ga satlaga leithokre ba adu orgadi thajana ba sidi kanana sembaduna ro wang ngam di laktra mane adu orgadi अखोगी कनो से थाजन बिदो सुम लेबा ngak yabra थाजन बिदो सुम लेबा हाजिरा adu leitagani chai kya tokdori adu di lepaki lo se kai chakre sineba ko adu di sahi kaya gi manungda थाजन ba porpangam doino aina di थाजन ba porna ba sun bangam bra natra gamin pai bai se to muina natro emission muina pai natro adu di muni kya ne sanghini tha kya ne sangni sahi kaya sanghini sineba ko adu ga amuk so haibirong ge sigumba kanglop ki irang ama thokpa ka da ba ko
timpa ka koi pak padong na pakatang thok pa dia ba na te ba ko adu sincerely na government to na hona ra ga di yam athu matam da adum mai film da mahadalin bang ngam si su mu khang da ba ko adu government si hojiti president government si da tawi hai si di ai di taw do mu ne loi moi di khoi ta ba ni da zagi arm group mayam da na hire photo adum ta ne ai noi dun no tawre senior da haige prime minister da haige government da khang doi ni si da tro moi hai le jing ge assembly da MLA na wahang hanga ai yeng sin jagi do adu film da leire aduna haire na kai seng na haire manipur thugai ba o na ta na manipur da noi ni nen territory ma semba na separate missions na do BJP na palangi da sai yakim noi na demand ta so piroi haire si yam na kai seng na si da leire ba pot ama oira ba ne ba ko adu mo demand ta ni na tawraga manipur si da government semba su yaro hai ba ing ta por pa su yaro hai ba IDP sang pa su yaro hai ba mo yu sang mai hai ba kana na hai micham na hai bra hai di diver khar le ri ko diver sing ni kap khai wa ya khoi na kap khai lo ya du ni ne lo si kai no ang sagi gamen pari ba ai na pare sunil na pare pari ba na hang na nithi jana lepak si salai ba ya na bu gi damakta smai tor ga di yani smai tor ga di yani mara le ba ka wu na sing mosina sing mosarak pi ga da mani na hai ba na tro adu gi lo do amuk ta phadana hogla lo IDP hawlan balai mi adu da hana hawlan gamena adu hane gamen tu ngam dana PR lai na tro PR gamen am ta hawlan lo si India gi lo si swai dong lai bani ko dum dayo adu ga ngasai khulai pari ba den civil society organization kuki gi mayam do adu no na lising na case lo ha bin ti ne mi kundang lo case ko then opposition se pakasum jang da pi phajaba case case ta ko piu kana ma tu umbi ya game ti nge ko ngoksen nari ba phayen nari ba mayam do adom te nya ba nge ba ko aduna miyam gi kholao muina namat pang ya bro muina namat pa ya bro emile sing bu moi kuya iful do muina uri ji kai no marbe emile sing bu ya jari mi ko nadro ya jari nadro sigum ba masat ama akoi manipur do u se ikai ni ngai ni ko yam ikai ni ngai ni aduna gamena ahan bada lo se am tang khol mam chat lo du gi matung ni ne ko na yeng du je ko sudu lei ba kangu duna akai ba thabak tawre akai ba thabak taw du gi thabak chamkalo khalo saptan to pare akoi na phajana hai ba sida no yade dana yada ga di na manipur ga mena thabak lo khala pada ko kem hai ro ko su go gi eboga to hai na akoi tongni ka dong na hugdu ni sini moina su se to mangje ga to pot am na tro na ma ga do tro au pha do tro 파르가 나나 파제이 그랬싱 아주 지엘가 남전 아래기 카르도 카토로가 아동 카르 동이 깜나 떨어도 시기가 아동 땅카에 메인 타르가 너무 마방한다 한달간다 되거래 이제가 메인 하이브 마니푸가 메인 하이브 뭐 야동 못로 아동 마방한데 스모이네 욕레 파샤피 피나 루팔리싱 홈 그래피 망아 그래피전 떠라 카로 하이더 타메 너들아 아두가 손나간다 이랑 로션 망감다가 거기 타모이 머리 지래 타모이 머리 목 지글래 먹고 타모이 머리가 거기 제가 거기 강이네 아도니 아동 강도 포함을 해봐 야나들이 가고 아니시 무티자다 파민나라가 눈이 뿡들 이거 마음도 하동나라가 눈마션 낙노 아도가디 이랑시 아동 닝거니 하여 보시리 니 하이브도 해나 아이니 하이브네 파니 거 아동 리싱가 마이 하이브가 아도나티 호직티 하이니 얘가 야데나 야다디 그거래 로기 탐고 또 하이브디 호냐 하이브디 파워 하이브니 풀로 하이브니 lambibo sukuina bo kanogi imphal dimapur lambi do mai chapa ya da kai no ko ki pusalak ni ngunda ba kari no sang na mayam lei tro nam yu sakke to mani chapa ya ro thingi ni moina na tro masa ana bagi laing bula haningi langi moy na tra aragi den airport la ga mapan da saningi sen mayam tingi mayam dugi na tra adu ke dore sagi PR government se namado nen kine implement taw ngamde adu gadi PR government se kali kanari gi miang game ne kama ai do no koina adu ne koine hai do kana de da koi manipur gi maram da khang da ba kokha bora gi mau khang da ba ko adu den irom gi mau khang da ba hawai jak sa ba hita ba kangbu habadi mitop hai bani da amrom da hai gadi mitop na manipur nga ga lepak nga ga akoina kamai to da manipur ing ta ba pork to no sine ko adu nani koina popular government na lingu ai je du na ne koina lingadi yai adugo den security gi meng gadi ko shon banina sender na hana gi man meng am sangi bi yai gamen ani ne habna promotion ha musi
ꯑꯩꯈꯣꯏꯒꯤ ꯗꯕꯜ ꯏꯟꯖꯤꯟꯅꯦꯅ ꯍꯥꯏꯅ ꯂꯩꯔꯝꯃꯤ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯆꯥꯎꯊꯣꯛ ꯆꯥꯎꯊꯣꯛꯅ ꯚꯣꯠ ꯃꯇꯝꯗ ꯉꯥꯡꯉꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯉꯥꯡꯉꯤꯕ ꯐꯖꯕ ꯋꯥꯍꯩ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯉꯥꯡꯉꯤꯕꯗꯨ ꯃꯅꯤꯄꯨꯔꯒꯁꯦ ꯍꯦꯛꯇ ꯅꯨꯡꯁꯤꯕꯗꯕꯀꯣ ꯃꯊꯃꯣꯏꯗꯒ ꯌꯧꯅ ꯂꯩꯔꯝꯕꯗꯣ ꯑꯣꯏꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯒ ꯊꯕꯛꯇꯗꯤ ꯀꯔꯤꯝ ꯎꯗꯦꯕ ꯀꯩꯅꯣꯗ ꯗꯣꯔ ꯇꯨ ꯗꯣꯔ election campaign ꯐꯥꯎ ꯌꯥꯎꯔꯤꯕꯅꯤ ꯍꯣꯏ union home minister ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯔꯤꯝ ꯍꯥꯏꯐꯝ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯏꯁꯦꯀꯣ ꯂꯩꯄꯥꯛꯁꯤꯒꯤ constitution ꯂꯩ ꯂꯩꯄꯥꯛꯁꯤꯒꯤ law lay lawsi mapangan sole haga na mapang kalalu ko law sina lepak ngakadoin adawa minung sida or na tagana magi aning nga pa mata lepak ngata ka lepak kaigani manipur lepak kaigani ko hangga da ko sa lepak apa di rule of law si mani hindi sanan ba changi adu sanan ngundri ka jang ai sa wari du kaigino ai sa warak bunga mi du kaigino madu mama mapa bagi mari dunang mi natro sumai to na iyaga mena Manipur government wa hai bai che logi matung ina hai ni constitution ni matung ina hai na tro person ro thami ju constitution matung thami na tro adu ko mar ro phajang to sara hai lo na ashwa hai ni kaigumba popular government sila aba aduga mangonda pi state ki subject me amji phajana nga aba aduga rule of law si lehenno matam da rule of law lei bai si sahibi ba dumaina any criminal waina masakhanga mong sa da basing di book toga tok jail thazan madawa adum hangado pone ba ada ko je pone be beginning adum moi sagat tan lai bagi ong don sum lak puse sina moi ju kai bo kidre jiri ke to tu di lore no madu magi miyo bagi humanitarian crisis da quite chawba wangba miyo bagi human rights violation da terrorist mode mai tawde adugi thak tu le ba da khoi je kaim tawdana leigine ba ko aduna adugi smaina tawme amdu phadana pundana khotana tawba adigi lengar tu legadi man people to people dialogue initiate to bi ai adigi mayunda changna ba songi ju initiate tawba du ai tawbadi sigi lengak si lakting mangda hayeng phajana smoothly selling tawna ba ko apan ba we gado posing ji moina lo shelaudu gadi Dedi na loy sandradi state na hek hobudane yaroi wathokra du mari neba sidi Delhi no ubitare ubuma alen khali keno da hoji lokhalai ba no khongthang sigadi kitang hana gadi chanadre ahom khara la ena dwai thamsagi manipura khogi khulai manipura leba miyam haitar ko singda wagera tamda wagera lona yadaba numai mayam leiri mayam se masibu tengna ba moina phani hargade ba ko ai di manapi ga ni ai leiti ado ai yumpham je ai longjo harini longjo wa government ai katcha ga ni di ngamni haragad chupang na moy ngambu do maram yam legre ko ado khwaidagi amakang hai taragadi akhoi gi boundary hai tar ko he wang ma yena khaji da drug ka nongmei gi na wai chare le natra saida police na phani army na phani natra asam rifle na phani nuni umni le ga asna ka dem pusal kani amung leiruni pesa do kedor banina ka adum leiruni natra atek bani khangdi tek na ban hangge tawruni natra simulere adai den india government ki magi mabuk chel se yam sheng mabuk chel seng de se ai na ko di hiding the news di public platform the hirish sida hirish ni ko mabuk chel so cheng de si sheng de ba se khudam moina ullabani ngaran hana tro hoi naga kari irang naga ba irang naga village da kuki kulai pa mayam amana phong na ngoi parga full uniform da chapada lagi adu le ba satur force yeng lei police do yeng lei na tro yeng lei tro mo mang sal na tro adu bo hoi haina ra pada sum ta bo ani kene keno ne na hoi pi ni na hai ko kene pi ji su do yaw na tro su ka jakre do de su do sagai re na tro su do sagai re me da di su I ka da sing su do lo na ham janan lei hai bro ngai loin tham jale hai bro adu da pai ba ngai sum di kai de ngai no kai ngai no ba si yeng se ko adu no ni yeng lei no ni yeng ba je ka dore adu police ne yeng ba adu na ka dore state government collapse to hai ni then atopa mana central force ne yeng ba yeng mayam do adu central force ada mawalok de central na mawalok bi di central gi ma ya thang ne ba ko adu yeng lei hai ba tro adu ga di zai manipur da thoi ba irang adu single lei ba la lo gi movement adu di sugi magi khongchat then communal class da magi interest kai legi ne kari hangu jo no sini india ka mengi kari interest legi ne kari hangu jo no sinda namjan gi hai tar ga di adugi interest to popular government ama le thugai ba ngam gadra ade
ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯊꯨꯒꯥꯏꯕ ꯉꯝꯃꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯑꯃꯗꯤ ꯍꯣꯠꯅꯅꯦꯕꯀꯣ ꯀꯟꯇ꯭ꯔꯣꯜ ꯅꯍꯥꯟꯅ ꯌꯥꯔꯦ ꯁꯨꯒꯤ ꯀꯥꯗꯜꯁꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯌꯥꯎꯏ ꯁꯤ ꯌꯥꯝ ꯁꯦꯡꯉꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯦꯡꯉꯤ ꯅꯥꯒꯥ ꯚꯤꯂꯦꯖ ꯈꯠꯅ ꯍꯧꯔꯦꯗꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯃꯣꯏ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨ ꯆꯠꯂꯒ ꯈꯠꯅ ꯍꯧꯔꯦꯗꯅ ꯀꯨꯀꯤ ꯂꯦꯟꯒ ꯊꯥꯖꯤꯟꯗꯅ ꯅꯠꯇ꯭ꯔꯥ ꯅꯥꯒꯥ ꯃꯌꯥꯝ ꯁꯥꯎꯔꯦꯗꯅ ꯂꯝꯕꯤ ꯊꯤꯡꯉꯤꯁꯤꯅꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯊꯤꯡꯉꯤꯁꯤ니 ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯀꯗꯔꯤ ꯃꯄꯥ ꯌꯥꯎꯔꯛꯈꯤꯅꯤ ꯏꯂꯦꯛꯁꯟ ꯑꯥꯏꯟ ꯌꯥꯎꯔꯛꯈꯤ니 ꯅꯠꯇ꯭ꯔꯥ ꯖꯦꯠ ꯑꯦ ꯌꯥꯎꯔꯛꯈꯤ니 ꯑꯗꯨꯅ ꯑꯅꯗꯔ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯃ ꯃꯨꯛꯊꯣꯛꯄ ꯄꯥꯝꯕ꯭ꯔꯥꯕ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯄꯥꯝꯕ꯭ꯔꯥꯕ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯊꯣꯛꯂꯦ ꯍꯥꯏ ꯀꯥꯟꯗ ꯅꯣꯏꯗꯤ ꯑꯥꯗ ꯗꯦꯜꯂꯤꯗ ꯐꯝ ꯂꯩꯕꯅꯤꯅ ꯈꯪꯉꯝꯃꯣꯏꯕꯀꯣ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯗ ꯊꯥꯗꯣꯔꯛꯏꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯃꯌꯥꯝꯗꯨꯅ ꯌꯦꯡꯉꯣꯕꯀꯣ ꯅꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯥꯛ ꯉꯥꯛꯏꯒꯦ ꯁꯤ ꯑꯝꯇ ꯌꯦꯡꯉꯣꯕ ꯁꯤ ꯑꯝꯇꯪ ꯈꯪꯕ ꯑꯃ ꯆꯪꯉꯦꯕꯀோ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯃꯦꯟ ꯑꯃ ꯊꯝꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯥꯖꯩ ꯁꯣꯏꯗꯅ ꯂꯩꯒꯅꯤꯅ ꯊꯥꯖꯩ ꯀꯨꯀꯤꯅ ꯌꯥꯕ ꯌꯥꯗꯕ ꯀꯔꯤꯝ ꯅꯠꯇꯦ ꯀꯣ ꯀꯔꯤꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯊꯝꯗꯣꯏꯁꯦ ꯀꯩꯅꯣ ꯋꯥꯁꯛ ꯂꯧꯔꯅꯤ ꯂꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯍꯥꯟꯅꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯍꯥꯟꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯀꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯅ ꯑꯥꯗꯒꯤ ꯃꯄꯥꯟꯒꯤ ꯄꯥꯎꯗ ꯐꯣꯡꯉꯛꯏ ꯑꯥꯔꯇꯤꯀꯜ 355 ꯆꯠꯅꯩ ꯃꯅꯤꯄꯨꯔꯗ ꯍꯥꯏꯅ ꯆꯠꯅꯩ ꯅꯠꯇ꯭ꯔꯥ ꯆꯠꯅꯩ ꯍꯥꯏ ꯀꯥꯟꯗꯨꯗ ꯀꯩꯗꯧꯔꯦ ꯆꯦꯗꯤ ꯑꯝꯇ ꯎꯗꯦ ꯆꯦꯗꯤ ꯎꯗ꯭ꯔꯕꯅꯤꯅ ꯀꯥꯏꯗꯒꯤ ꯍꯥꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯐꯥꯎꯗ ꯎꯄꯥꯏ ꯂꯩ ꯄꯣꯟꯇꯤꯅꯦ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯁꯤ ꯂꯣꯏ ꯆꯠꯅ ꯂꯩꯔ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯋꯥ ꯃꯣꯏ ꯇꯥꯕꯤ ꯄꯣꯟꯇꯦꯅ ꯍꯥꯏꯔꯝꯃꯤꯅꯦꯕ ꯃꯆꯤꯟꯅ ꯍꯥꯏꯔꯝꯃꯤꯅꯦꯕꯀꯣ ꯁꯤꯗꯨ ꯎꯗꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯈꯪꯕ꯭ꯔꯥ ꯁꯤꯗꯨ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯗꯅ ꯑꯗꯨ ꯑꯥꯗ ꯆꯩꯔꯛꯑꯕ꯭ꯔꯥ ꯈꯪꯗꯦ ꯑꯗ ꯆꯩꯔꯛꯄ ꯈꯪꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯁꯤ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯆꯠꯅꯕ ꯂꯩꯇꯦ ꯍꯥꯏꯔꯛꯏꯅꯦꯕ ꯑꯥꯔꯇꯤꯀꯜ 355 ꯆꯠꯅꯗꯦ ꯍꯥꯏꯔꯛꯏꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯠꯅꯒꯦꯔꯥ ꯆꯠꯅꯔꯣꯏꯔꯥ ꯃꯣꯏ ꯋꯥꯅꯤ ꯕꯤꯖꯦꯄꯤꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯄꯥꯝꯕ ꯃꯤꯈꯩ ꯊꯝꯃꯦꯗꯅ ꯗꯤꯖꯦꯄꯤ ꯃꯣꯏꯅ ꯍꯥꯞꯄꯅꯤ ꯃꯅꯤꯄꯨꯔ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯏꯅ ꯍꯥꯞꯄꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯃꯣꯏꯅ ꯍꯥꯞꯄꯅꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯁꯤꯒꯤ ꯈꯨꯊꯥꯡ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ A.K. ꯃꯤꯁ꯭ꯔꯥꯒꯤ ꯑꯣꯐꯤꯁ ꯑꯃ ꯍꯥꯡꯒꯦꯔꯥ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯥꯡꯒꯦꯔꯥ ꯑꯃꯗ ꯍꯥꯡꯒꯦꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤ ꯍꯥꯡꯉꯒ ꯃꯁꯤ ꯍꯥꯟꯅꯒꯤ ꯑꯥꯔꯇꯤꯀꯜ 355 ꯆꯠꯅꯕꯣꯏ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯔꯒ ꯃꯣꯏꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤꯗꯤ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯑꯃ ꯇꯧꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯒꯃꯦꯟ ꯄꯥꯏꯕꯗꯤ ꯃꯇꯝ ꯈꯔꯗꯤ ꯉꯝꯃꯣꯏꯕ ꯃꯔꯝꯗꯤ ꯒꯃꯦꯟ ꯄꯥꯏꯕꯁꯨ ꯌꯥꯎ ꯍꯥꯏꯕ ꯌꯥꯗꯕ ꯅꯠꯇ꯭ꯔꯥ ꯄꯥꯏꯕꯁꯨ ꯌꯥꯎ ꯍꯥꯏꯕ ꯌꯥꯗꯕ ꯀꯔꯤꯒꯤ ꯌꯥꯎ ꯌꯥꯗ꯭ꯔꯤꯅꯣ ꯃꯣꯏ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦꯕ ꯌꯥꯗ꯭ꯔꯤꯁꯤ ꯃꯔꯝꯁꯦ ꯃꯣꯏꯅꯗꯤ ꯑꯃ ꯍꯥꯏꯖꯤꯟꯕꯒꯤ ꯋꯥꯅꯦꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯃꯣꯏꯒꯤ ꯏꯁꯨꯁꯤ ꯂꯣꯏꯗꯣꯏꯅꯤ ꯀꯥꯏꯗꯣꯏꯅꯤ ꯁꯨ ꯀꯥꯏꯗꯣꯏꯅꯤ ꯀꯣ ꯑꯗ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯀꯥꯡꯕꯨ ꯄꯥꯝꯕ ꯀꯥꯡꯕꯨ ꯑꯃ ꯂꯩ ꯃꯌꯥꯝ ꯈꯪꯕꯤꯒꯗꯕꯁꯦ ꯀꯨꯀꯤꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯄꯥꯝꯕ ꯀꯥꯡꯕꯨ ꯑꯃ ꯌꯥꯎꯏ ꯒꯃꯦꯟ ꯁꯦꯝꯕꯗ ꯁꯦꯝꯖꯈ꯭ꯔꯁꯅꯨ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯌꯥꯎꯏ ꯁꯦꯝꯖꯈ꯭ꯔꯁꯅꯨ ꯍꯥꯏꯕ ꯀꯥꯡꯕꯨꯁꯤꯗ ꯑꯅꯤ ꯑꯃꯨꯛ ꯊꯣꯛꯏ ꯑꯃꯅ ꯀꯔꯤ ꯍꯥꯏ ꯑꯃꯅ ꯑꯩꯈꯣꯏ ꯒꯃꯦꯟꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯌꯥꯎꯏ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏ ꯒꯃꯦꯟꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗ ꯑꯣꯏꯒꯗꯕꯗꯣ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ MLAꯁꯤꯡꯁꯤꯒ ꯀꯨꯀꯤꯒꯤ MLAꯁꯤꯡꯁꯤꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯄꯨꯡꯈꯥꯏ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯐꯥꯎꯅꯩ ꯑꯩꯈꯣꯏ ꯏꯃꯥꯡꯗꯁꯨ ꯑꯗꯨꯝ ꯐꯥꯎꯅꯩ ꯐꯝꯃꯤꯟꯅꯕꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯐꯥꯎꯅꯩ ꯒꯃꯦꯟ ꯑꯃ ꯁꯦꯝꯅꯤꯡꯕꯒꯤ ꯋꯥꯐꯝ ꯂꯩ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯩ ꯃꯣꯏꯁꯨ ꯀꯤꯗꯣꯏꯅꯦꯕ ꯁꯤ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯉꯦꯕꯀꯣ ꯀꯤꯔꯤꯕ ꯀꯥꯡꯕꯨꯁꯦ ꯃꯣꯏꯅ ꯀꯤꯖꯔꯤꯕ ꯀꯥꯡꯕꯨꯁꯦ ꯃꯁꯤ ꯃꯈ꯭ꯋꯥꯡ ꯊꯨꯗꯦꯛꯄ ꯑꯃ ꯆꯪꯉꯦꯕꯀꯣ ꯉꯁꯥꯏꯒꯤ ꯀꯥꯡꯒꯗ ꯂꯤꯟ ꯆꯪꯕ ꯆꯞ ꯃꯥꯟꯅꯖꯥꯅꯤꯗ ꯃꯣꯏꯁꯦ ꯑꯗꯨꯅ ꯂꯤꯟꯗꯨ ꯍꯦꯛ ꯎꯗ꯭ꯔꯤꯒꯩꯗꯤ ꯆꯩꯇꯨꯞꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯂꯤꯟꯗꯣ ꯍꯥꯠꯂꯕꯅꯤꯀꯣ ꯁꯦ ꯌꯦꯡꯉꯨꯁꯦ ꯍꯥꯠꯂꯕꯅꯤ ꯍꯥꯏꯔꯒꯗꯤ ꯏꯃꯨꯡꯗꯣ ꯇꯨꯝꯕ ꯀꯤꯗꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯂꯤꯟꯗꯨ ꯁꯨꯝ ꯂꯩꯔꯒꯗꯤ ꯆꯪꯈ꯭ꯔꯦ ꯊꯤ ꯈꯪꯗꯦ ꯍꯥꯏꯔꯒꯗꯤꯕꯀꯣ ꯍꯣꯔꯦꯟ ꯑꯩ ꯇꯨꯝ ꯀꯥꯟꯗ ꯀꯥꯡꯈꯟꯗꯤ ꯇꯥꯔꯛꯀꯗ꯭ꯔꯥ ꯀꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯇꯝꯅꯔꯒ ꯂꯩꯔꯦꯕ ꯇꯝꯅꯍꯜꯂꯦꯕ ꯑꯗꯨ ꯀꯅꯥꯅ ꯇꯝꯅꯍꯜꯂꯤꯅꯣ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯇꯝꯅꯍꯜꯂꯤꯅꯦꯕ ꯑꯗꯨꯅ ꯃꯆꯤꯟꯗꯅ ꯑꯃ ꯍꯥꯏꯒꯅꯤ ꯊꯕꯛꯅ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨꯔꯤ ꯇꯥꯗꯕꯗꯤ ꯃꯣꯏꯅ ꯄꯨꯔꯛꯍꯟꯕꯅꯦꯕ ꯁꯤ ꯈꯪꯕꯤꯌꯨ ꯁꯤꯃ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕꯒꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯌꯥꯝ ꯌꯥꯒꯖꯥꯠ ꯅꯥꯋꯥꯏꯅ ꯌꯥꯈ꯭ꯔꯕꯅꯤꯀꯣ ꯀꯩ ꯌꯥꯒꯦ ꯍꯥꯏ ꯀꯥꯟꯗ ꯂꯣꯗꯣ ꯉꯁꯥꯏ ꯍꯥꯏꯗꯣ ꯃꯁꯤ ꯂꯣꯁꯤ ꯊꯕꯛ ꯐꯖꯅ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯉꯁꯥꯏꯒꯤ FIR 5,000ꯃꯨꯛ ꯂꯩ ꯅꯠꯇ꯭ꯔꯣ FIR 5,000ꯗꯨꯗ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯃꯥꯜꯂꯦ ꯑꯩꯅ ꯆꯥꯔꯖ ꯁꯤꯠ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯆꯥꯔꯖ ꯁꯤꯠ ꯇꯧꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ केस 5,000 आसाम की कोर्ट में पाई यागद्रो क्रिमिनल केस तब पाई यागद्रो अदुदी मणिपुर कमाई तब याय सि खनगदमने बसे सि पोसे अदना मसाई फास्ट ट्रैक कोर्ट कई लिंक पे यारो नद्रो फास्ट ट्रैक कोर्ट गकदब देन अखोगी जस्टिस अमा पीदे यादी जस्टिस अमा मियाम खंगना सुमाइना तौबसे सिगुम सेराक बा फंगबनी को से हाइदे यादी नद्रो मी लोय हातो बती मी लोय नमक तो जेल संगदोंते मी मंगा अमा तरा अमदी ꯃꯣꯏꯒꯤ ꯂꯥꯏꯐꯇꯣ ꯃꯗꯨ ꯂꯣꯗꯨꯅ ꯃꯗꯨ ꯂꯣꯏꯍꯟꯒꯗꯕꯅꯤ ꯂꯣꯏꯍꯟ ꯍꯥꯠꯄ ꯌꯥꯏ ꯍꯥꯠꯇꯕ ꯌꯥꯏ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯀꯩꯗꯧꯔꯦ ꯀꯩꯁꯨꯝ ꯆꯪꯕ ꯊꯝꯕ ꯌꯥꯏ ꯃꯐꯝꯁꯤ ꯆꯨꯞꯄ ꯊꯝꯈꯤꯕ ꯌꯥꯏ
ꯑꯗꯨꯒꯤ ꯄꯣꯠ ꯑꯃ ꯌꯥꯗꯕꯅꯤꯀꯣ ꯂꯩꯄꯥꯛꯀꯤ ꯂꯣ ꯂꯩꯕꯅꯤꯀꯣ ꯑꯩꯁꯦ ꯈꯪꯒꯗꯕꯅꯤ ꯑꯗꯣ ꯂꯩꯄꯥꯛꯀꯤ ꯂꯣꯗꯨꯗꯤ ꯑꯥꯗꯗꯤ ꯃꯋꯥ ꯂꯧꯗꯦ ꯈꯨꯗꯝꯗꯨ ꯅꯍꯥꯟꯒꯤ ꯏꯔꯦꯡꯒꯤ ꯊꯧꯗꯣꯛꯇꯨꯅ ꯑꯗꯨꯝ ꯇꯥꯏ ꯅꯠꯇ꯭ꯔꯣ ꯃꯌꯦꯛꯁꯦꯡ ꯇꯥꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯆꯤꯡꯗ ꯂꯣ ꯑꯃ ꯆꯠꯂꯤ ꯇꯝꯄꯥꯛꯇ ꯂꯣ ꯑꯃ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯇꯝꯄꯥꯛꯇꯅ ꯅꯣꯡꯃꯩ ꯄꯥꯏꯕ ꯌꯥꯔꯣꯏ ꯆꯤꯡꯗꯅ ꯄꯥꯏꯕ ꯄꯤ ꯅꯠꯇ꯭ꯔꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯄꯨꯟꯗꯣꯏꯅꯣ ꯁꯤꯅꯤ ꯂꯣꯗꯨꯅ ꯐꯖꯅ ꯆꯞꯈꯥꯏꯔꯀꯥꯟꯗꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯁꯤ ꯌꯥꯗ꯭ꯔꯕꯣꯌꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯄꯨꯟꯅ ꯅꯨꯡꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯌꯥꯝ ꯌꯥꯝꯃꯤ ꯀꯌꯥꯝ ꯀꯨꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯀꯣꯅ ꯍꯥꯏ ꯀꯣꯀꯣꯃꯤꯅ ꯍꯥꯏ ꯐꯣꯛꯁꯅ ꯍꯥꯏ ꯗꯦꯁ ꯍꯦꯟꯗꯣꯛꯗꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯅꯤꯄꯨꯔꯗ ꯄꯤꯁꯀꯤ ꯃꯌꯥꯝ ꯑꯃ ꯀꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯅꯦꯕꯀꯣ ꯃꯣꯏꯔꯣꯝꯗꯤ ꯀꯔꯤ ꯇꯥꯏ ꯀꯔꯤ ꯇꯥꯒꯦꯕ ꯇꯥꯗ꯭ꯔꯤꯁꯤ ꯀꯔꯤꯅꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯠꯇ꯭ꯔꯤꯁꯤ ꯀꯅꯥ ꯑꯣꯏꯔꯝꯃꯒꯦꯕ ꯐꯠꯇ꯭ꯔꯤꯁꯤ ꯀꯅꯥ ꯑꯣꯏꯒꯦ ꯁꯤꯅꯤ ꯀꯨꯀꯤꯔꯥ ꯃꯩꯇꯩꯔꯥ ꯌꯦꯡꯉꯣꯕꯀꯣ ꯃꯩꯇꯩꯔꯥꯕ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯨꯀꯤꯁꯤ ꯐꯠꯇꯦꯅ ꯍꯥꯏꯉꯝꯗ꯭ꯔꯤꯅꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏꯁꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯃꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯗꯃꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯤ ꯑꯥꯔꯃꯤ ꯑꯃꯅꯦꯅ ꯂꯧꯕ ꯌꯥꯏ ꯃꯣꯏꯅ ꯊꯥꯗꯣꯛꯄ ꯀꯥꯡꯕꯨ ꯑꯃꯅꯦꯕꯀꯣ ꯒꯦꯡ ꯈꯨꯠꯄꯨ ꯑꯃꯅꯦꯅ ꯂꯧꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯣ ꯒꯦꯡ ꯈꯨꯠꯄꯨ ꯑꯃ ꯃꯣꯏ ꯀꯥꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯒꯦꯡ ꯈꯨꯠꯄꯨ ꯑꯃꯅꯦꯅ ꯂꯧꯕ ꯌꯥꯏꯕꯀꯣ ꯑꯗꯨꯅ ꯅꯣꯏꯅ ꯂꯧꯔꯤꯕ ꯅꯣꯏꯅ ꯂꯨꯅ ꯇꯧꯔꯤꯕ ꯀꯥꯡꯕꯨꯗꯨꯅꯅꯦꯕ ꯗ꯭ꯔꯒ ꯄꯨꯁꯜꯂꯛꯏꯕ ꯗ꯭ꯔꯒꯀꯤ ꯃꯩꯁꯥ ꯂꯥꯡꯍꯜꯂꯤꯕ ꯎꯃꯪ ꯀꯣꯛꯊꯣꯛꯏꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯀꯥꯏꯍꯜꯂꯛꯏꯕ ꯗꯦꯟ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡ ꯃꯌꯥꯝꯁꯤꯡꯁꯤ ꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯃꯣꯏꯅ ꯑꯣꯏꯍꯜꯂꯤ ꯅꯠꯇ꯭रो ꯑꯗꯨꯗꯤ ꯒꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯁꯤ ꯃꯔꯥ ꯂꯩꯇꯦ ꯀꯔꯤ ꯍꯥꯏꯔꯣꯏꯗꯣꯏꯅꯣ ꯁꯤꯗ ꯃꯔꯥ ꯂꯩꯇꯦ ꯀꯔꯤ ꯍꯥꯏꯔꯣꯏꯗꯣꯏꯅꯣ ꯁꯤꯅꯤ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯋꯥ ꯉꯥꯡꯕꯗꯁꯨ ꯀꯔꯤ ꯃꯇꯝꯗꯁꯨ ꯍꯦꯟꯖꯟꯒꯦ ꯇꯧꯕ ꯌꯥꯎꯔꯛꯏ ꯅꯨꯡꯉꯥꯏꯇꯕꯅꯤ나 ꯊꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯇꯕꯅꯤ나 ꯃꯣꯏ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯎꯏꯗꯣ ꯑꯗꯨꯅ ꯍꯦꯟꯖꯟꯒꯦ ꯇꯧꯏ ꯈꯤꯇꯪ ꯍꯦꯟꯖꯜꯂꯨꯕꯗ ꯐꯥꯔꯦ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯐꯥꯔꯦ ꯂꯣꯏꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯕꯒꯤ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯕꯒꯤ ꯂꯩꯄꯥꯛ ꯊꯨꯒꯥꯏꯅꯕ ꯋꯥ ꯉꯥꯡꯉꯤ 다 ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯅꯣꯏꯅ ꯇꯧꯕꯗꯤ ꯀꯌꯥꯝ ꯆꯨꯝꯅ ꯇꯧꯒꯦꯕ ꯅꯣꯏꯕꯨ ꯂꯩꯕꯥꯛ ꯉꯥꯛꯄ ꯀꯌꯥꯝ ꯍꯩꯒꯦꯕ ꯁꯥꯏꯅ ꯌꯥꯝ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯣꯐꯥꯎꯇ ꯆꯤꯡꯗ ꯂꯣ ꯂꯩ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯦ ꯁꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯎꯠꯄ ꯉꯝꯗ꯭ꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯨ ꯂꯥꯛꯅꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯃꯆꯤꯟꯗꯒꯤ ꯆꯤꯡꯃꯤ ꯁꯝꯖꯅꯕ ꯆꯤꯡꯃꯤ ꯃꯌꯥꯝꯗꯨꯒꯤ ꯃꯆꯤꯟꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯄꯤꯁ ꯄꯥꯝꯃꯤꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯃꯤ ꯀꯌꯥꯝ ꯌꯥꯝꯃꯒꯦ ꯐꯨꯔꯤꯗꯣ ꯃꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯐꯨꯗꯣꯏꯅꯤꯀோ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯃꯆꯤꯟ ꯈꯔ ꯑꯝꯇ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏꯁꯦ ꯏꯪꯅ ꯆꯤꯡ ꯑꯝꯇ ꯂꯩꯍꯜꯂꯨꯅꯦ ꯏꯟꯗꯤꯌꯥ ꯒꯃꯦꯟꯇ ꯈꯣꯜꯂꯥꯎ ꯑꯝꯇ ꯂꯥꯎꯍꯜꯂꯨꯅꯦ ꯀꯨꯀꯤ ꯑꯝꯇ ꯂꯥꯎꯍꯜꯂꯨ ꯖꯧꯃꯤ ꯑꯝꯇ ꯂꯥꯎꯍꯜꯂꯣꯕꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯝꯇ ꯌꯦꯡꯉꯣꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯃꯗꯨꯒꯤ ꯇꯧꯍꯜꯂꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯒꯤ ꯑꯁꯦꯡꯕ ꯃꯥꯒꯤ ꯈꯣꯜꯂꯥꯎꯁꯤ ꯊꯣꯛꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯁꯟꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯟꯇꯔꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯗꯨ ꯇꯧꯕꯤꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯃꯇꯝ ꯇꯦꯜꯂꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯕ ꯌꯥꯕ ꯃꯇꯝꯁꯤ ꯌꯥꯝ ꯇꯦꯜꯂꯤ ꯍꯧꯖꯤꯛꯇꯤꯀꯣ ꯃꯇꯝ ꯁꯥꯡꯉꯛꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯊꯥ ꯃꯈꯥꯏꯃꯨꯛꯇ ꯉꯥꯏꯁꯜꯂꯝꯃꯤ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯁꯦꯝꯃꯛꯄ ꯌꯥꯕ ꯐꯤꯕꯝꯗ ꯂꯩꯔꯕꯅꯤ ꯁꯦꯝꯃꯣ ꯍꯥꯏꯔꯒꯅ ꯗꯤꯖꯣꯜቭ ꯇꯧꯒꯦ ꯇꯧꯖꯈ꯭ꯔꯦꯅ ꯗꯤꯖꯣꯜቭ ꯇꯧꯕꯒꯤ ꯃꯔꯝꯗꯨꯅꯤꯀꯣ ꯄꯤꯕꯗ ꯂꯨꯗꯣꯏꯁꯦ ꯍꯌꯦꯡ ꯀꯣꯔꯠ ꯆꯠꯇꯣꯏꯁꯦ ꯑꯗꯨꯅꯤꯀꯣ ꯑꯗꯨ ꯀꯣꯔꯠ ꯆꯠꯇꯣꯏꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯣ ꯁꯣꯏ ꯆꯠꯂꯛꯀꯗꯣꯏꯅꯤ ꯀꯔꯤ ꯃꯔꯝ ꯆꯠꯇꯣꯏꯅꯣ ꯁꯤꯅꯤ ꯀꯔꯤ ꯃꯔꯝ ꯆꯠꯇꯣꯏꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯥꯎꯁ ꯗꯤꯖꯣꯜቭ ꯇꯧꯕꯁꯤ ꯀꯔꯤꯗ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯏꯃꯔꯖꯦꯟꯁꯤ ꯊꯝꯗꯣꯏꯔꯥ ꯏꯃꯔꯖꯦꯟꯁꯤ ꯊꯝꯗꯣꯏꯔꯥ ꯁꯨꯝꯅꯗꯤ ꯒꯚꯔꯅꯔꯅꯗꯤ ꯂꯣꯏ ꯑꯣꯏꯅ ꯐꯤꯕꯝ ꯐꯒꯠꯂꯦ ꯌꯥꯝ ꯍꯥꯏ ꯐꯤꯕꯝ ꯐꯒꯠꯂꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯃꯔꯖꯦꯟꯁꯤ ꯂꯧꯊꯣꯛꯀꯗꯣꯏꯕ ꯏꯃꯔꯖꯦꯟꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗ ꯊꯝꯗꯣꯏꯅꯣ ꯁꯤꯅꯤ ꯀꯃꯥꯏꯅ ꯊꯝꯗꯣꯏꯅꯣ ꯁꯤꯅꯤ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯁꯤ ꯅꯨꯡꯇꯁꯨ ꯂꯩꯇ ꯌꯥꯗꯦ ꯅꯤꯗꯁꯨ ꯂꯩꯇ ꯌꯥꯗꯦ ꯁꯤꯅꯦꯕꯀꯣ ꯑꯗꯨꯅꯤ ꯑꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯅꯤ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤꯁꯦ ꯈꯤꯇꯪꯗꯤ ꯋꯥꯈꯜꯁꯤ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯅꯣꯏꯁꯦ ꯑꯃꯨꯛꯇꯪ ꯃꯤꯌꯥꯝ ꯃꯥꯡꯁꯤꯗ ꯅꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜꯗꯣ ꯑꯃꯨꯛꯇꯪ ꯐꯖꯅ ꯑꯝꯇ ꯂꯧ ꯂꯩꯄꯥꯛ ꯊꯨꯒꯥꯏꯔꯤꯕ ꯂꯩꯄꯥꯛ ꯀꯥꯏꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯉꯁꯤ ꯃꯩꯁꯥ ꯂꯥꯡꯉꯤꯁꯤꯗꯤ ꯅꯈꯣꯏꯅ ꯁꯣꯏꯍꯟꯕꯅꯦ ꯁꯤꯗꯤ ꯅꯣꯏ ꯈꯪꯗꯕ ꯀꯔꯤꯒꯤꯅꯣ ꯁꯤꯗ ꯅꯣꯏꯅ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯣ ꯅꯣꯏꯒꯤ ꯂꯩꯉꯥꯛꯅ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯂꯩꯉꯥꯛꯄꯗꯣ ꯃꯤꯅ ꯆꯨꯝꯕ ꯑꯩꯅ ꯆꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯅꯣꯏ ꯃꯇꯝꯗ ꯊꯣꯛꯏ ꯅꯠꯇ꯭ꯔꯣ ꯂꯩꯉꯥꯛꯇꯨ ꯀꯅꯥꯅ ꯄꯥꯏ ꯅꯣꯏꯅ ꯄꯥꯏ ꯅꯠꯇ꯭ꯔꯣ ꯍꯩꯔꯝꯃꯒꯗꯤ ꯊꯣꯛꯀꯗ꯭ꯔꯥ ꯊꯣꯛꯏꯗ꯭ꯔꯥ ꯁꯤꯅꯦꯕꯀꯣ ꯃꯇꯝꯗꯁꯨ ꯆꯤꯡꯗ ꯂꯣ ꯂꯩꯇꯦ ꯍꯧꯖꯤꯛꯁꯨ ꯄꯤ ꯑꯥꯔ ꯃꯇꯝꯗꯁꯨ ꯂꯣ ꯂꯩꯇꯦ ꯑꯩꯅ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯔꯁꯨ ꯂꯣ ꯂꯩꯗꯧ ꯃꯥꯟꯗꯦ ꯅꯣꯏ ꯇꯧꯔꯤ ꯃꯇꯧꯁꯤꯗꯗꯤ ꯀꯣ ꯑꯗꯨꯅ ꯆꯤꯡꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉ ꯌꯣꯛꯈꯤꯗ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎꯕ ꯌꯣꯛꯈꯤꯗ꯭ꯔꯣ ꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯅꯣꯏꯅ ꯇꯧꯈꯤꯕ ꯅꯣꯏꯅ ꯁꯣꯏꯈꯤꯕ ꯅꯣꯏꯅ ꯂꯥꯟꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯀꯣꯛꯄꯤꯅꯕꯒꯤ ꯃꯇꯝ ꯐꯣꯛꯅꯕꯒꯤ ꯃꯇꯝ ꯑꯃ ꯌꯧꯔꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯤꯌꯥꯝ ꯅꯨꯡꯉꯥꯏꯍꯜꯂꯨ IDPꯁꯤꯡ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯒꯅꯨ ꯀꯩꯗꯧꯅ IDP ꯍꯟꯖꯤꯟꯕ ꯉꯝꯃꯣꯏꯗꯣꯏꯅꯣ ꯂꯝꯕꯤ ꯈꯤꯇꯅꯤ ꯀꯣꯡꯕ ꯆꯠꯂꯤ ꯂꯝꯕꯤ ꯀꯩꯁꯨ ꯌꯥꯝ ꯌꯥꯄꯣꯠꯇꯦ ꯅꯠꯇ꯭ꯔꯥ ꯊꯃꯣꯏꯒꯤ ꯃꯔꯤꯗꯨ ꯃꯊꯟꯇ ꯂꯥꯛꯆꯒꯗꯕ ꯄꯣꯠ ꯅꯠꯇ꯭ꯔꯣ ꯃꯊꯟꯇ ꯂꯥꯛꯀꯗꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯂꯣꯗꯨ ꯑꯝꯇ ꯍꯥꯟꯅ ꯍꯤꯡꯒꯠꯍꯟꯒꯣ ꯂꯣꯗꯨ ꯅꯣꯏ ꯂꯣꯀꯞ ꯊꯝꯖꯤꯜꯂꯒ ꯀꯗꯥꯏꯗꯒꯤ ꯄꯤꯁ ꯄꯣꯛꯇꯣꯏꯅꯣ ꯂꯣꯗꯨ ꯑꯝꯇ ꯄꯨꯊꯣꯛꯀꯝ ꯆꯠꯍꯟꯒꯣꯕ ꯀꯣ
ꯄꯨꯂꯤꯁ ꯄꯥꯡꯒꯟ ꯀꯪꯈꯠꯂꯛꯄ ꯀꯨꯀꯤꯅ ꯀꯨꯀꯤꯒꯤ ꯂꯝꯗ ꯉꯥꯛꯄ ꯅꯥꯒꯥꯅ ꯅꯥꯒꯥꯒꯤ ꯂꯝꯗ ꯉꯥꯍꯟꯕ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ ꯂꯝꯗ ꯉꯥꯍꯟ ꯇꯥꯔꯒꯗꯤ ꯌꯥꯔꯣꯏ. ꯒꯃꯦꯟ ꯊꯨꯒꯥꯏꯕꯁꯤ ꯅꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯁꯤ ꯅꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯊꯧꯁꯤꯜ ꯑꯃ ꯌꯥꯎꯔꯦ. ꯊꯧꯁꯤꯜꯅ ꯊꯨꯒꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝ ꯈꯔꯁꯨ ꯑꯗꯨꯝ ꯀꯜꯂꯦꯀꯣ ꯑꯗꯣ ꯑꯩꯅ ꯁꯣꯏꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩ ꯑꯦꯄꯣꯂꯣꯖꯤ ꯇꯧꯖꯔꯤꯁꯤꯅꯤ ꯀꯣ ꯑꯗꯨꯒ ꯇꯧꯕꯗꯗꯤ ꯃꯅꯤꯄꯨꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯋꯥꯏꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤ ꯗꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯀꯔꯤ ꯑꯣꯏꯍꯧꯒꯗꯒꯦꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯔꯣꯟ ꯆꯥꯔꯣꯟ ꯃꯌꯥꯝꯁꯤꯡꯗ ꯑꯩꯒꯤ ꯃꯅꯤꯄꯨꯔꯁꯦ ꯀꯔꯝꯅ ꯄꯤꯔꯝꯗꯣꯏꯅꯣ ꯍꯥꯏꯁꯦ ꯀꯔꯝꯕ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯁꯤꯟꯅꯔꯝꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯅ ꯈꯜꯂꯤꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯨ ꯈꯟꯕꯤꯌꯨ ꯒꯃꯦꯟ ꯑꯃ ꯁꯦꯝꯗꯕ ꯍꯥꯏꯁꯦ ꯑꯥꯗꯒꯤ ꯂꯥꯛꯑꯒ ꯅꯣꯏꯒꯤꯗꯃꯛꯇ ꯁꯦꯝꯍꯜꯂꯅꯤꯅ ꯈꯜꯂꯨꯅꯣ ꯅꯣꯏꯁꯨ ꯈꯔ ꯍꯣꯠꯅꯧ ꯅꯣꯏ ꯇꯧꯕ ꯌꯥꯕꯅ ꯀꯩꯅꯣ ꯑꯩ ꯍꯣꯠꯅꯗꯦꯗꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩ ꯍꯣꯠꯅꯩ ꯈꯪꯉꯤ ꯅꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯃꯔꯛꯇ ꯀꯨꯀꯤꯒꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩꯌꯦꯕ ꯈꯪꯉꯤ ꯑꯃꯗꯒꯤ ꯗꯦꯟ ꯀꯩꯅꯣ ꯇꯧꯕꯁꯨ ꯈꯪꯉꯤ ꯑꯗꯣ ꯅꯣꯏ ꯃꯁꯦꯟꯗꯤ ꯂꯤꯡꯖꯦꯜꯗꯤ ꯃꯥꯟꯅꯗꯦ ꯅꯣꯏ ꯃꯁꯦꯟ ꯒ꯭ꯔꯨꯞ ꯇꯧꯔ ꯂꯩ ꯒ꯭ꯔꯨꯞꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯌꯦꯡ ꯁꯣꯏꯔꯛꯑꯀꯥꯟꯗꯅꯦꯕꯀꯣ ꯍꯌꯦꯡ ꯒꯃꯦꯟꯒ ꯁꯦꯝꯃꯜꯂꯛꯇꯀꯥꯟꯗꯗꯤ ꯃꯌꯥꯝꯒꯤ ꯑꯁꯥꯎꯕꯁꯤ ꯅꯣꯏꯗ ꯁꯨꯝ ꯇꯞꯅ ꯁꯨꯝ ꯎꯟꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ 2027ꯗꯗꯤ ꯉꯁꯥꯏ ꯍꯥꯏꯅꯈꯤꯗꯅ ꯃꯅꯤꯡꯒꯤ ꯃꯃꯩꯗꯣ ꯑꯩꯈꯣꯏ ꯇꯠꯈ꯭ꯔꯤꯕ ꯈꯪꯕꯣꯟꯇꯦꯅ ꯅꯠꯇ꯭ꯔꯥ ꯗꯤꯖꯤꯠ ꯑꯃꯗꯒꯤ ꯍꯦꯜꯂꯣꯏꯁꯦ ꯅꯣꯏꯁꯨ ꯈꯪꯉꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤꯁꯤꯅꯤ ꯁꯤ ꯋꯥꯔꯅꯤꯡꯅꯦꯅ ꯂꯧꯒꯅꯨ ꯅꯣꯏꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯌꯦꯅ ꯁꯨꯝ ꯍꯥꯏꯖꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯊꯕꯛ ꯈꯤꯇꯪ ꯆꯨꯝꯅ ꯇꯧꯕꯤꯔꯣ ꯀꯣ ꯑꯗꯒꯤꯗꯤ ꯂꯣꯏꯅ ꯍꯥꯟꯅ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯇꯧꯔꯝꯕꯒꯕꯨ ꯁꯨꯃꯥꯏꯅ ꯊꯣꯛꯀꯗ꯭ꯔꯣ ꯇꯧꯗ꯭ꯔꯕꯅꯤꯅꯦ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯃꯗꯨ ꯋꯥꯗꯣ ꯀꯟꯅ ꯍꯥꯏꯅꯗꯕꯤꯗꯕꯀꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯀꯅꯥꯒꯤ ꯊꯧꯗꯥꯡꯅꯣ ꯍꯥꯏ ꯒꯃꯦꯟꯇꯨꯒꯤ ꯊꯧꯗꯥꯡꯅꯤ ꯒꯃꯦꯟꯇꯨꯅ ꯐꯖꯅ ꯉꯥꯛꯄ ꯉꯝꯃꯒꯗꯤ ꯂꯩꯄꯥꯛꯇꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯅꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗꯨ ꯐꯖꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯂꯩꯄꯥꯛꯇ ꯏꯪꯕ ꯇꯞꯄ ꯁꯥꯟꯇꯤ ꯍꯥꯏꯕꯗꯣ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯄꯤꯌꯥꯔ ꯃꯇꯝꯗ ꯇꯧꯔꯤꯁꯤꯡꯁꯦ ꯃꯣꯏꯅꯕꯨꯗꯤ ꯐꯖꯅ ꯋꯥꯅ ꯍꯣꯠꯅꯔꯝꯒꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝ ꯑꯃ ꯑꯥꯔ ꯌꯣꯛ ꯊꯝꯃꯒ ꯃꯣꯏꯅ ꯇꯧꯅ ꯌꯥꯍꯜꯂꯒ ꯅꯣꯏꯅ ꯁꯤꯗ ꯂꯣ ꯉꯥꯛꯏꯅꯦ ꯁꯤꯗꯤ ꯀꯔꯝꯕ ꯂꯣ ꯈꯨꯉꯥꯛꯅꯣꯗꯣ ꯑꯩꯈꯣꯏꯅ ꯄꯥꯔꯤꯉꯩꯗꯗꯤ ꯅꯣꯏ ꯇꯧꯔꯛꯀꯅꯨ ꯑꯩꯈꯣꯏꯅ ꯄꯥꯟꯗ꯭ꯔ ꯃꯇꯝꯗ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯖꯍꯧꯅ ꯑꯗꯨꯒꯤ ꯈꯨꯌꯣꯛꯇꯨ ꯃꯥꯜꯂꯦꯅ ꯁꯨꯃꯥꯏꯅ